Manipur ki Kanglup ani ki marakta lairakliba ungkhatnaba asi matam kuisilakliba makai taisinaba yadaba muknaba olakani haiba asi mangda thamlaga lairiba ungkhatnaba asi athubada loisinaba hotnaba changi tha manga henjilaglaba irang asida nungaitaba thogdok kaya ama thokre saunaba amadi ngangaidaba wa kaya nakal animak na ngangnakre ngangnariba wa kaya asi amaga onsinnaba saunaba amadi hangoinabagi oidunasu Kanglup anigi marakta leiba chap manaba wa amadi Kanglup animaki misam kham thengna wanare haibasini makhoi marakta khul dhadoktuna chenariba institution singi oiba natraga lanai oiba saidang pham singda leiriba mioi lising kaya asina amukke hena awaba mayoknari ba mioi singi manungda nauriba angang dagina yamna hena ahal oiba mioi kaya amasu yauri mimanadraba mioi kaya kum laina naraba mioi kaya amadi kuina loina ragadaba laina chenba mioi kaya amasu yauri wafam sing asi supnatagi makoigi phangpham thokpa hak singi miyeng dakita yengba yaroi mioi amagi punsigi mamaldagi su yengpham thoi makoigi nomgi chanaba phangali haiba kaktana okte makoigi thamoi amadi pukningi ihulgi wafam singsu khanthaba changi adugi su matakta tha mangagi mamangda makoina tauramba chinpham singdagi makoibu thadalakpa asina maram oiraga makoina thengnariba insecurity gi wafam asisu aruba wafam amani masi supnatagi sarkarna marakta piba pocket manina mahut chinba yaroi imung amada lauramba daita sing adu kairakpadagi lakpa phol kaya amasu leiri kudimak asi yenglaga ungkhatnaba asida chenariba rajniti gi wafam sing asigi wangmada yenglaga ungkhatnariba asiga sagonariba hingsa gi tabak sing amadi makanthi phutokpa makai hingsa tongningbagi ihul sing asi karamna laksin gadagi haibaromda wakal khanthaba changi Irang asi laksinaba laukaliba security gi thorang asina nakal animaki miyanggi marakta leibak amadi leibak ngakpa mioi singda pendaba nongmagi hengat anbra haibasi nahounana yengsinba changi maramdi tha manga haibasi ungkhatnabagi oina yenglabadi yamna sangi security gi mingda leiriba buffer zone asina leibaki manungda aigi migi haina lam khaidopagi ningdol ponbatanatana hana leiramba amaga kusam naramba amadi pau phaunaramba misam anigi marakta leiramba apunba lipun amadi ihul thugairakpadona tauri nakal animaki laikai da nongmai thibagi thabak tawba asi changi haibabu masi khaktana ungkhanariba asi laksin bagi amata ngareba pambai oina lawba yaroi security gi oiba operation gi mathakta karamna misam miyam sing to natina hangadage haibagi thorang ama lokhat pachangi masi purakna ba honabada nakal animaki mioi singna phongdoraliba pendaba sauningba amadi tukachanaba wafam sing asi nampuda pungting badana phongdorliba wafam sing adu amaga leibak macha tana sengdok anaba honaba changi thajanadriba asi karino amadi kanadano haibasi khangdoklaga leibak ngakliba singna nakal animakta sengdokpa amadi asengba masak hanganba haibasi tawgadaba mathok singi marakta amani masigi thabak asi leibaki luchingba amadi leibak asigi miyanga mari semnaba leiriba DIPR amadi atai agency singi public relation gi unit singna hena proactive oina tawbu changi masida press release thopagi mathakta kari tawpham thopagi haibaromda innovation khara changi mechanical oiba approach singna yaroi asigi su mathakta leiriba ungkhatnaba asigi masak machu khangdoklaga karamna kana na Shanti wari nakal animakta sagadagi haibasida matam changna wakal khanthaba changi masigi maikaida yengba tarabadi Shanti haibasi ising ichau ama hanthakibida leibak kanglakpadawna hektamak lakte nakal animaki haidokpang khangdana omkhatlaga chahi kaya leirakpa tharum singdagina mangda tariba thogdoksingi matangda leiriba manadaba mot kaya masak munna khangdokpa changi taisinaba haibasi muknariba singi marakta tawgadabani aduna muknariba nakal animak masak khangba changi masigi matang asida miyamgi marakta ungkhanariba asigi masak machu aduga Manipur yaudana center na sanariba wariga amaga mari lainana yengba changi aduna center na sanariba wariga Shanti purangnaba Manipurna tawpham thokpa thogdanga samnadrabadi wathok asi hena lusillakani